America की presidential election only 9 days mukta mangai kre hojik candidate sing amadi magi supporter sing leader sing ithak amata irang amata thabak sunari Trump amadi Harris ni makoi ani sini main leaders makoi ani ki marakta akan fight ni haiba tai adubu makoi gi yam sing lemna amagi mathakta amana wa hairaba su haidei cheirak sidi Elon Musk ta Biden akan buam haikre masi akan bua hainingi masida paningli se masi wa sini Biden haiki bini Elon Musk ngasi di America the business to the world richest man oire adubu mahak illegal immigrant ki wafam yamno palli jobi isu ni America gi hairi tasena maki masu illegal immigrants singi marakta amani sini Biden ni haiki base Elon Musk ta achu wan haikri se mana US ta asumna lakhi bato immigrant amagumna lakhi bato madu mana school tamba tanjadani audaki mahak matamda senthum pairam de thabak su hawi immigrant are lawful ni mafam sida adu arabte masu masigi manung de chalisini haining ki base Elon Musk na pamli Trump ni amasung Trump ta lakse mahak pami amrom de Biden Harris koina side amadani adu kharni sidi akat ba charcha ni US the election ki maramda kanana waidori bra modudi magi laibak na khangkhre amasung matamna tak lakani adu innari pe mongdo madudi makoi di world leader country ni na makoi ki matang su khangde adu Amarom da Russia mati Ukraine gi lan asi hojik face amadani changlak lise winter mang the change amo purak na bahai tuna Russia na su Ukraine na su how ke ba week asi gi kwai gi job pau North Korean troops lan asi yausin bagi wafam da wiki hojik makoi gi troops sing asi ga loin mapam da Kursk manung da lai ba Ukraine gi force 2000 encircle to bagi wasu lai hairi Ukraine forcing masida job lan mayok na bagi wafam ni hojik mayok nari Ukraine da loina Donbas ki front line sing desu akan bo combat sing oiri hoki bo week asida Russia na tamjaba report sing ki matung inati makoi na gain oi mafam anisida Russia ki military na haiba ki matung ina Luhansk Lugansk People Republic ming tholi ba region asigi border manak ta chawrpa mafam ani makoi ki army na gain oi ki sini ming na Serebianka amadi nobo sada boye ko hairi mafam sing se mogi minga siam kalle nobo sado boye asidadi mi am leitre mi tak la mafam ni war number moirka masidagi han mi chena kresi masi Russia na mo gain tawsele Russia mati Ukraine ki force ki marakta chathari war se front ka atani mafam ka atani drone after attack warfare of drones way hairi mafam ka drone thaba drone attack tawse am kan chathai amana taksinba amana tansinba amana amuk tanthokpa tawnatuna leibugum Ukraine forcing su tarai na lobdi apunati satina makoy su kan hot kraponi lan hay kraponi yamna fazana makoy su sokne hauji kwaidagi akan balan kuk sai sida oiri haidi masida maikei maridagi question naraka Russia force na makoy bu inthok yam kan lakri kapkhaina report ki matungin na Ukraine forcing Russia gi lam asidagi inthok pa hoju pawu ngamdri amrom di Ukraine gi loop asina su anaw mopam kuon pa ngamdre adugi phibam duni hoji ine don lairise winter gi mang phau da masigi issue ase masigi mafam asidagi eliminate to pa natraga to bungam da ba masigi wafam ma tangdang ba ma winter gi mamang sida ta dorini amrom da Philippine da amna choba awa ma ta Philippine da Trami ko ba tropical storm am lak tana million half of million missing ko jen mai mo kai thadok tana yum kai ba amati landslide oi tuna yamna satina awa anang ba ni hoji pau 136 misi bagi wapam ni aduga mapom kaya da yum kai thakri toi thakri amasung masi rescue tu pu gi tamak yamna awa ba mongda makoi rescuer team sing na hoji am kana sa tropical storm hairi Trami ko ri hairi amasi 1 million missing may mo kay thadok to na ko chen na kre masigi mo koy disaster agency aduna hoji masigi awa basidagi kanna pa amasung mi kadai trap to na kri yim kai kri landslide oiri gari kanai nam kri aduga kadai de kaya mang kri masigi yamna chor pa condition phatraba amomong da hoji ke Philippines ki missing ase lei masigi condition ase malai re Amoromda Gaza ta Israel ki bombing as yam sati hairi bait lahia hari mafam sida ngasi bombing tawduna yam sati bombing taw ki masida 17 Palestine siki atuga ate kaya mafam ga su sokai nari thengai nari sibugi shoyrep te atuga sigi photo sigi photo se Al Jazeera credit to Al Jazeera masi dahia ai ko ba city ni hairi Lebanon ki masi te strike tawratana thatadana tugai krese se matamu gini matamu ta mi sing si city asi phajakrap city ni amasung mi sing se market chatnari yonari koinari sanari hinjang na pi fall fruit purama asa masigi sakta masing asi amata udre sine mafam asi loina kaira toiraba phibom ta waire sine war hai sine ko war gi chinjak mi ni aduga kai ba toiba hai sine ni
ꯅꯨꯡꯉꯥꯏꯇꯦꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯋꯥꯔꯒꯤ ꯋꯥꯔ ꯉꯥꯛꯇ